Ngasi numida wairam phongkiba pauniko pause digi maru eba pau khara khangasiraka miyamda khudo tamjige BJP gi Manungda Warounaba khara leiramba yabagi chingnaba chaona leire hauji oiriba Manipur gi phibam asida Manipur Pradesh ki President A Sardar Devi na BJP gi North East in-charge sami padraga unanaba honavada unaba phangkidraba matung ngasi minister amade MLA khara ga loinana una khare haire adubu BJP Manipur Pradesh ki official singi makedegi hauji lamdam asida oiriba rajniti gi charangnaba asiki matangda sami padraga unanaba honavada hauji phawagi oina minister amade MLA khara de unanaba gi matam pidabana thong asibu center gi lusingba singda Warounaba khara leiramba yabagi chingnaba chaona leire makha tarapa pauda security force singna miyam gi damo honareba thabak thoram singbo Governor Ajay Kumar Balana singthakre lamdam asigi damak singthaningai oiba mathau pangthokpa security agency the Manipur Governor Ajay Kumar Balana Governors Unit Citation Award lising anige subna kunga mga piduna security forcing pukning thawaikhre ngasi Imphal gi Raj Bhavan da pangthokiba annual investiture ceremony lising aniga subna kunga mga gi thoram aduda state asigi security gi damak mathau ningthina pangthokpa Assam Rifles Territorial Army BSF CRPF ki battalion sing amadi district police amadi CID crime branch da citation sing khuchinaki tharam aduda Governor Ajay Kumar Balana uniform set na lamdam asigi security na miyam gi punsi ngapa amadi ingta palhenabagi damak honariba thodang singbo singthaki makha tarapa pauda Indo-Myanmar border da thengnariba illegal migration gi issue ase matam sanga thawoiduna lairubadagi thokpani nongthomba Biren Indo-Myanmar border da thengnariba illegal migration gi issue ase matam sanga thawoiduna lairubadagi ngasi lamdam asida thengnariba khudongchadaba sing ase tholakpani haina hanagi chief minister nongthomba Biren na phongdorakle wapham asi hanagi chief minister nongthomba Biren na social media da thagalakpa hanagi chief minister gi post amada phongdorakibani post aduda makha taraduna hai Indo-Pakistan amadi Indo-Bangladesh border da laukhalakliba section thorang adugumna mamangda pankhiba lengak singna ngalingaidagi khongthang laukhalamlabadi ngasi lamdam asida thengnariba khudongchadaba sing asi thengnaramloi asuk chawba amadi maru oiba issue sing asi karigidamak yengsinna thamlamlibano amadi masina maram oiraga India na ngasi thengnariba sing asigi teksa kanana pogodaribano haibasi asobohang ama oiri hainasu mahaki post aduda makhata na phongdorakli makhata rakpa pauda leader amasu logthok leader amasu khanbangamdaba aduga PR thamba miyamna pamdei tombi hauji Manipur gi oiriba phibam asida leader amasu logthok leader amasu khanbangamdaba aduga president rule thamjiba haibase Manipur miyam gi apamba natte wapham asinga si Imphal gi Bapuparada leiba siba sena gi office da Party RCG President M. Tombina Pamising na phongdokhibane mahangna makha taradun hai Chief Minister M. Biren pamdre hajina Chief Minister phamdagi lauthoklabadina Seoul amagi manungda matik chaba Chief Minister ama BJP na puthokpirau ngamdragan MLA singi resign tawbiro annaba mikha pangtholaga miyamna pamba lenga ama semlasi Manipur da PR thamliba si kuki singi apamba pibaga sap manare kuki singna M. Biren Chief Minister phamdagi lauthokkadabane haba wapham aduda sagatpa manba maungda chatharakliba lawung ase lotlabasu iphong phonglaba wapham amani Chief Minister oiningba BJP gi MLA singi lamjen tanavada ngasidi suspended animation thamlei lan gi saitheng marak asida suspended animation gi saitheng amul lakpa asin lamdam chigi miyamna penadrei khulngapa naha kayana lamdam asibu ngaknabagi damak thawai phawba kathokle BJP ki MLA sing Chief Minister pham tanavada group semduna lobby tawnare hauji oirakliba phibam asida Chief Minister gi phamunaduna leiba asi lemjaningai oide mahakna makha taraduna hai miyam gi apamba gi mayokta lepa political party amata matam sanga sasan tawba ngamloi miyam gi muhutne hajuna assembly da famliba MLA sing kok chuksinaduna athuba matamda leader ama khanbiyu Central leader singi yaka yenglaga thabak tawba tokpiyu sahi lising kayagi puari leiriba iramdam asigi saktam kananasu thugaiba yaroi Manipur gi territorial integrity ki matangda siba senana kaidawnungda compromise tawroi haiki makha tarapa pauda
Chief Minister Biren wapham thadokpa yaningde haiduna khongjang changsinkhre. Pangaidagina Ishika phawbada leiriba miyamna ngasi amata oina tholaktune lebaki luraba tanja asida Chief Minister Nongthomam Biren na wapham thadokpa yaningde haiduna khongjang changsinkhre. Nongthomam Biren singabu athubada Chief Minister gi famda hanjil hanbiyu haina demand tawraduna khongsa ama chatki. Khongsa aduda saruk yakhiba miyamgi poppy plantation Manipur leimaidegi muthakadavane. Niyam kaina changlapa mitop khandokadavane. Kuki ML taragi mathakte action lakhalo. Khulngak libe icha isu sing matuna masokpa yaroi. Manipur da khundariba yellow furup kangadavane haiba kholak kaya sut lauke. Wapham singa si thabak to onthokadavane haike. Nakal amaromda. Kaibidagi na uyumpo ki miyamna su Chief Minister Nongthomam Biren wapham thadokpa yaningde haiduna khongjang changsinkhre. Nongthomam Biren singabu athubada Chief Minister gi famda hanjil hanbiyu hana demand tawraduna khongsa amasu chatki. Khongsa aduda saruk yakhiba miyamna poppy plantation Manipur leimaidegi muthakadavane. Niyam kaina changlapa mitop khandokadavane. Kuki ML taragi mathakte action lakhalo. Khulngak liba icha isu sing matuna masokpa yaroi. Manipur da khundariba yellow furup kangadavane haiba kholaw kaya su lauki. Makha tarakpa oina paujal pause degi maru eba pau khara khangasaraga miyamda khudo tamjage. Manipur da PR thamjiliba si PM amasung Home Minister ge khwadagi chaona asoibane Gaurav Gogoi. Manipur da President rule thamjiliba ase Prime Minister Narendra Modi amasung Home Minister Amit Shah amadi BJP ki collective leadership ki oiba North East da khwadagi chaona pillar amani hana Assam gi MP Gaurav Gogoi na phongdokre. MP Gaurav Gogoi na mahake ex thagatpa post amada hai azoba irang sing mayoknariba Manipur State Central BJP lengang President rule haukiba yumsagaisa numita thamjinghibani. Khongthang ase Manipur gi Chief Minister oiramba Nongthomam Biren mahakna Chief Minister gi phamdagi resign tawkiba matungda oirakliba phibamni. Lok Sabha da Congress gi Deputy Opposition Leader oiriba Gaurav Gogoi na hai Manipur State da President rule thamlabasu Manipur da tholibi irang asigi warosim puratuna law and order mahusagi phibamda hanjilaknabagi roadmap laite. Manipur da President rule thamliba asi BJP Center lengangna Manipur gi mijam miyambu karisu oina khande takpani haibase India pumbana mayek sengna khangba ngamle haike. Makha tarapa pauda mingselda namnaba tindet film phagatkhrei lokthokhrei. Manipur Police na haukiba numit khara asida Imphal East District ta saka mari panba gari gi glass window singda amuba machugi tindet film singnaptuna thorapa gari chamri detain tawduna glass window singda nablamba tindet film sing lokthokibaga lonena tindet film kaya dukan singdagi phagatkhrei. Manipur Police na ex thagapa post amagi matung inna saka mari pamba gari thoriba singna makhoi gi thongnaw singda nabliba amuba masugi tindet film naptana gari thongnaba pawta pikhibaga lonena gari singi glass window singda napnaba tindet film yoliba dukan singdasu hariba tindet film asi makhata na yondanaba pawta pikhi hairi. Hariba Manipur Police ki advisory note asi indaba miyoi sing Supreme Court of India ki ruling ki makhada motor vehicle ek ki matung ina legal action lawkhalagani hairi.